mayam pumnamakpu mayamgi seba channel na amuka hanna taramna okchari mayamgi damakta ngasi su Hollywood movie amage explanation puduna lakchari film asigi mamingdi Captive kawi film asigi director amadi writer Chabas Cristono oiki film asida nupi amabu poktaba mapana phajadaba lamcha chalakpadagi madudagi nanthokuna chelaklaga atopa nupa miyai chalaba amana amuk phajenduna matam kuina thamba maduda kari karamba lamcha chatki haibagi warini film asi release tawkhibana 30 October 2020 da tawkhi wari asi yamna interesting oiba warini phare mayam wari asi liba haujarage ngasi aina mayam gi damakta nungai gani khanna puduna lakchariba film asigi ahauba sinda nupi amaga nupa amaga uhalli nupi asigi maming Lily kawi aduga nupa asigi maming na Nel kawi makhoi ani asi nungsina batana tana yumban bagi mari su thamlabani Lily mabu poktaba mapana mangonda phattaba lamchat kayarak chatharakpadagi yum adu thadoktuna magi boyfriend Nel ga punna hingminnarani haina chentorak labani makhoi ani jangal ama fauduna laklami phana sanga lakpana wabadagi potha ten ama saba tarami ten sarabagi tungda Lily magi phone puthoktu na apokpi mamada phone tauraga ai haujikti kaisu taudre mafam chaba amada leire hairami poktaba mapana mangonda tauba khuding mamada su khanghalami maram asina ni Lily na yum adudagi chentorakpa ngamdi base Lily na phone wari saba adu Nel na thinglami nangna phone off hangwana maram oiraga nangi ipana location laina khangba ngamgani asumna haina rabagi tungda numit taselakpana makhoina saba ten aduda ahing asima leiba tare makhoi ani ten manungda jangsen duna tungkhre adudagi Lily gi mamangda mapa laktuna mangonda ot naiba tawrami Lily su pakhatna makeup khangthok thoklai mana mamit pangthorakpada Nel de leiramdre Lily na Nel bu kadai chatkhrabuno haina thawai wana kaujarami adubu amata khumlakhidre magi phone adu amuk check tawbada yaramdre Nel na pukhi leiramle Lily upai amata leitre kappanatana asomna kapna hallaga amuk tum thakre mathangi ayukta Lily pochai loisanduna Nel bu jangal manung asida thi duna lagle mate khara laglaga jangal manung aduda yum ama leiba thengnare Lily panthaba tawdana yum aduda parap sanction duna mateng ni rage khanna sangselami adudagi yum manung dagi ahal oirap tawba nupa ama tholaktuna Lily bu yum manung aduda sanglakna ba hairami Lily su kirap tawraduna manung da sanction duna phamle ahal nupa asina ising glass ama puthoraklaga thau haina pirami nupa asigi maming Iban kawi Lily maga langminaba Nel mangkhibagi wari lirami phana kuina wari sarabagi tungda Lily mafam ase hainadabagum asoiba ama yaubugum tawrami makhata na pantharabati khudong thiba nangbasu yai haina mafam adu thadoktuna chatlami Iban su Lily chatkhiba aduda tanaraga mamang thalami aduga hairami nangna wa amata su hairamdana asumna hekta chakpa yabra hairaduna namfuda khudang pairaduna yum manungda pusilakli Ibana tawribase karino haiba gyan amata taramde Lily masada ki basu yamna phawrami phataba thabak tawrakadra haina nanthokna basukan na hotnarami nanthokpadi ngangkhide Ibana su nanthoktanabani haiduna room amada thonglon sinduna thamlami room manung aduda nupina leinarambagi pochai mayam ama leiba urami masita sunatana nupi ama mangkhibagi missing report thetuna leiba su thengnarami ngaihak leiraga Iban Lily gi chak puduna room da changlaki Lily na magi boyfriend gi manakta chalagi hairami Lily gi wahi asita abada Iban yamna saurami aduga hairei handakti nang amo hana chalhalaroi haina Lily Iban gi mong asida confuse salami karino mana ingonda khalli base aise magi kana sunatte aduga aina sakki hairaga mana yadri basi kari gino haina ingau na leirami aseng bagidi Iban Lily bu masa nupi ni khalli bani matam kharagi mamangda magi nupi amadi masa nupi leiramni masa nupi asigi maming Catherine karomi Catherine lamjen yamne yang basana roini Iban su masa nupi gi apambada mateng pangselami makhoi nungai na nusi chana na leiminarami nongma car accident amada Iban gi nupi sikhi masina maram oiraga Catherine mama kaina bagi maisakna mayum thadoktuna chatki Iban su magi nupi su sikhre masa nupi su mangkhrabani na magi chawrabayum asida mathan ngai hore adudagi wakhal ge laina su naba horaklami Lily na ahanba magi yumda lakko ubada magi masa nupi halakle haina harau jaribani maram asina ni Lily na chatpa yaroi haina phajillaga thamli basi Lily de Iban na masa nupi Catherine ni haina khalli hai basi khangdri asumna numit khara ni ama haujankhre nongmadi Iban
ꯂꯤꯂꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯥꯗ ꯍꯤꯞꯊꯅꯕ ꯍꯥꯏꯔꯝꯃꯤ ꯂꯤꯂꯤ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯅ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯋꯥꯈꯜ ꯐꯠꯇꯕꯁꯨ ꯈꯜꯂꯝꯃꯤ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯊꯝꯅꯕ ꯍꯣꯠꯅꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯂꯤꯂꯤꯅ ꯐꯝꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯗ ꯏꯕꯥꯅ ꯂꯥꯎ ꯈꯣꯡꯂꯗꯨꯅ ꯍꯤꯞꯊꯍꯜꯂꯝꯃꯤ ꯂꯤꯂꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧ ꯍꯥꯏꯅ ꯇꯧꯍꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯅꯪ ꯍꯟꯗꯛꯀꯤ ꯂꯝꯖꯦꯟꯁꯦ ꯐꯥꯔꯁ ꯇꯥꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯂꯤꯂꯤ ꯀꯔꯤꯅꯣ ꯍꯅꯨꯕꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯀꯅꯥꯅꯦꯅ ꯈꯜꯂꯒ ꯍꯥꯏꯔꯤꯕꯅꯣ ꯑꯉꯥꯎꯕ ꯍꯅꯨꯕ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯏꯕꯥꯟ ꯂꯤꯂꯤꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯀꯦꯊꯣꯔꯤꯟꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯤꯕꯅꯤꯅ ꯃꯗꯨꯃꯛꯅ ꯃꯆꯥꯅꯨꯄꯤꯗ ꯂꯣꯏꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯧꯅ ꯂꯣꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝꯅ ꯃꯆꯥꯅꯨꯄꯤꯅ ꯂꯣꯠꯅ ꯆꯦꯟꯈꯤꯕꯒꯨꯝ ꯆꯦꯟꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛꯇ ꯏꯕꯥꯅ ꯂꯤꯂꯤꯕꯨꯁꯨ ꯇꯦꯕꯜꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯏꯕꯥꯅ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯝꯃꯤ ꯃꯔꯛ ꯃꯔꯛꯇ ꯂꯤꯂꯤꯕꯨ ꯀꯦꯊꯔꯤꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯂꯤꯂꯤꯁꯨ ꯃꯃꯤꯡ ꯑꯃ ꯀꯧꯔꯛꯄ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯍꯅꯨꯕ ꯑꯁꯤꯅ ꯑꯩꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯈꯜꯂ ꯃꯥꯜꯂꯦ ꯍꯥꯏꯅ ꯏꯕꯥꯅꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯖꯕꯅꯤ ꯂꯤꯂꯤꯕꯨꯁꯨ ꯀꯦꯊꯔꯤꯟꯅꯤ ꯍꯥꯏꯅ ꯂꯨꯅ ꯆꯥꯅ ꯊꯝꯕꯤꯔꯝꯃꯤ ꯂꯤꯂꯤꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯂꯣꯠꯅ ꯆꯦꯟꯕ ꯁꯤ ꯈꯛꯇꯅꯤ ꯈꯜꯂꯤꯕ ꯏꯕꯥꯅ ꯂꯨꯅ ꯇꯧꯔꯕꯁꯨ ꯀꯅꯥꯅꯣ ꯈꯪꯕꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯏꯕꯥꯟ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯤꯂꯤꯕꯨ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯍꯜꯂꯝꯃꯤ ꯃꯥꯒꯤ ꯂꯝꯖꯦꯟꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯂꯩꯕꯅꯤ ꯃꯗꯨ ꯌꯥꯎꯅꯕ ꯅꯣꯡꯃꯗꯤ ꯂꯤꯂꯤ इबान मचानुपीगी डायरी अमा थेंगनरे डायरी असिदा कैथरीन की मरमदे इरंबा अदु पादुना लोइना खंगलमी कैथरीन ममा सीख्रबा मतुंग मपागा लेबा असि साउनिंगबगुम हातोकनिंगबगुम सामना हायरबदा हाइनदबगुम युम असि थादोक्तुना चटखिबनी हाइनसु डायरी असिदा इरंबा थेंगनरमी इबानदी याम नुंगसीना लूना चाना तौजबनी असिगुमना लिलीदसु चप मानना तौरमी अदुबु लिलीदी हौजिकसु लोना चेनगे हाइबगी वखल लेरी नोंगमसु इबाना लिलीबु कंपटीशन नक्सिलकले हाइना याम कन्ने एक्सरसाइज तौहलमी इबाना लैथोखिबगी तंजा येंगलगा लिलीना गमला अमा पाइदुना इबान ये मकोकता थोमलमी इबानसु लैमाइदा हाइथकी अदुदगी लिलीना थौरी अमा पाइरगा थोंगी सोपिरो उ हाइना लेप्तना कलमी इबान लिलीगी मखुत फाजिनदुना नंगबु ngaurabro नंगी नपादा असुमना फुबा हौनब्रो हाइना चैता चैरमी लिली थोंग सो लोनबना मरम ओइरगा चेंथोकबा ngamdabana so phangnaba tawrubani upai leitrabani na kappanatana karisu tawba ngamnamde asumna ngaihak leiraga lili chak chanaba dining table da changchinduna phamle ibansu furit lettana phamlami lili na phukibagi masada su asokpagi dakpham mayam ama tarami adubu ibanadi masanupini na sawba ngamnamde lili su ibangi mawong mataw asida nungairaktraduna ai lankhre haina haijarami mathangi numita iban lili bu mapanda puthoraktuna lamjen chelhalami lili su tanja chare khalladuna kanna cheladuna gate manakta chensinduna nung ama pairaga so adu thugaina bakanna hodaram iban su khudak adu da chensilaktuna lili bu pharaga namthurami masanupina amuka mabu thadoklaga chatkhidra haina phajaribani lili laimaida kanna tabana makhong su laithekre iban masanupina makhong laithakibada yam nungai jaramde made angang ni karisu khangjabana te haina adudagi iban masanupi bu mikuk khuding chena duna seba phajana tawbirami makhong naba adu su phalami lili su wakhal khanba haurakle karigino aina mafam asi थादोक्तुना चेनगी होनरिबसे अमरोमदा आइबु पोक्तबे इपा अदुना थीना तौदुना चेलकपनी अहल असिदि आइबु मचानुपीने हाइना लुना तौबिरी अपोक्पा इपागी मिनुंगसि फंगहौद्रबसु मागा चप मानना इपा अमा फंगले मसिदा आइना हंजन हंजन चेनबो होनरी आइसे कयादा पंखरबा हाइना मागी वखलसे पुरा होंदोक्लगा इबानबु मपामकनि खनबा हौरकलमी इबाना पांबा खुदिंगमक लोइना पांथोकपा हौरई हौजिकति मपा मचा अमगुम याम नुंगाइना लैरे इबाना तौ हाइबे एक्सरसाइज खुदिंगमक लोइना तौरमी इबाना हाइबो खुदिंग लिली माबो हेक पोकपीबा मपाना हाइबनी हाइना लोइनमक इलमी असुमना नुंगसिनना लैमिनरकपना नोंगमदि कैथरीन की बर्थडे नुमित ओइरमी लिली दि खंगलमदे इबाना लिलीबु कैथरीन नि खल्लिबनिना बर्थडे की गिफ्ट ओइना फोन अमा पिरमी लिली सु गिफ्ट पिरकपा अदुदा बर्थडे नि हाइबा खंगलमी लिली ना मागी कादा गिफ्ट बॉक्स अदु हांदोक्तुना येंगबदा मोबाइल फोन अमा यावरमी लिली याम हराउजरमी फोन अदु ऑफ हेक हांदोक्पगा मागी बॉयफ्रेंड नेल की नंबर ना हाना सेव तौरमी मथंगी नुमित्ता इबान मार्केट चलुरगा हलकले गाड़ी मनिंगदगी पोचै लौथोकनबा तौरिङै मागी असेंगबा मचानुपी कैथरीन हलक्तुना मपानदा लैबा अदु उरमी इबान हानगुम नॉर्मल ओइना वारी सारामी मागी ममित्तदी लिलीगा कैथरीनगा अमता ओइना उरमी खेनबा अमता लैरमदे मरमदी वखलगी अनाबा अमा लैखिबदुना लैरिबा मचानुपी अदुने अदुम खल्लदुना वारीसु लैमिन्नबगी खुसा सारामी मपागी मवोंग असिदा कैथरीन इंगंगलमी आइना मतम कुइना माबु थादोक्तुना चलुरगा ngasi halakpa asida chaisu chaidaba kuina urudabagi mawongso amata tawdaba haina ngakna yum manungda changchilakle
manung yauchilak tungda ibana nangi kada sanglo haina normal oina hairami masida su Catherine yam sauning ba phorom asuk puina una rudraba ngasi una basidati isa nupi lakli haina harau basu uttaba aigi maramda kari karam tawbano haina su hangdaba haina ngakpa amaga loinana magi kada sanglam adudagi ka adugi table mathakta magi dari leiba uram matau karam na sena thamba dari se table asida leiram libano babana puthoklaga param libaja la haina sangchenduna dari ado phak tuna yenglami mana iramba adugi aroibagi pesa ma hangdokpada makhata na iba thengnare Catherine masada singnaba phawba haurakle tanja asida Lily su changlakle aduga nang laklaba haina Catherine da hanglami aduga Lily makhata re I aidi nang halaklaroi khallaga nangdi halaklaba ngasi se nangi birthday ni gift su phangi haina hairam Catherine gyan amata taba ngamlamde aduga Lily busu kanano khangdabani na ingaw na Lily da nang kanano yum sida oiramniba maong sina karino haina hanglam Lily na amukhumai aina room asida laibani tumbasu nangi phamung asida tummi sita sunatana haujikti nangi ipagi machanupi su aini haina khumlai adudagi amuk Lily na makhata re nangi imana car accident tawduna sikhibadagi nangi babana khwaidagi maru oiribase nangni matamduda nangna nangi ipagi thamoi phajan biduna awa nungai saru yaminagadaba natro pumna makhadok lamlaga nangdi chatkhre adubu aidi nangum binate ai kaidongnungda ipabu thadokduna chatloi hairami Catherine somagi asoiba adu masana khangjaduna kapcharami adudagi Lily makuta suri ama paiduna Catherine gi mabukta thinki Catherine chaina aduna kana laurami aduga siki macha asengbana lauba adu ibana taraduna kaidaurabano haina thong thillaga hanglami Lily na su kaisu tawde baba haina paukhum pirami ibana magi nupi sikhrabagi matung kayam wana khanglamgani mikup aduda macha nupi na thauna haptuna anoba punsi ama hingnaba support pibiba mathau tai mapana mama leikhidabagi maichakna angawba amagum punsi lelakpa adubo phajanbagi mahutta mangonda disturb yamna oire haina mapa thadoklaga magi nungaigadaba mafam amada chatkhiba masibu macha ama oibagi lichatla mama kaina bagi maichak khanglingai macha kaina bagi maichak hakwat kanana ngauroi masimaknani ibana brain gi anaba leiduna Lily bu masani khankhibado macha asengbo ura phaucha manana ukhiba khenaba wakhal khanba ngamkhidriba matang asida aigi nungsijarba viewers singda ima ibabu luna tausi makoi bu khak mirai roisi haina laujaramge film asigi wari asisu matang asida loisallage aroibada wahang amakhag hangjage karigumba mama mapa bu asengba nungsiba macha oiragadi wahang asigi paukhum comment da soidana pibiramgani haibasi aigi thajabani wahang adudi Lily na Catherine hatkibase chumi or lali yaningi yaningde haibaduni yaninglagana yaningbagi maram ibiramo yaningdragana yaningdabagi maram ibiramo ngasigidi mayamdagi bidai laujari yengbiriba amadi tabiriba pumnamukpu ikokno na khurumjari thank you all